Hello friends, ngasi di Pani Puri oina na khairage ai masi houjarkpni kano se ai ucha houdra hai tare ko ai thabak se kitang yam bani na ala houbu se ucha houdra itom da sum hona bani na hai tare ko ado sum chap se yeng je ba masi thabak se mai ta khre ba masi charaga fresh oibra amtang yeng ge houber se lai di lai bani lai thi lai le mai tare Iya, jangan ya, tuh makan thong mấy thong này cái nam Hawaii vậy tộc này bạn, chăm Hawaii mix khá tàu rồi quá, rồi mà hi căng ngầm hai ta đây, rồi mấy lang cái này là hàm hậu tầm cái gì, atoppa mẹ atop mi hậu stand xem em đây có, cái sum char có hai ta atop mà không dừng đã, mà hậu mau makan asin mà julai, rồi cái morok sáp tàu makan cái em này bây giờ mình làm chăm là Hawaii thùng mới tàu này, ngâm ra. Nhắm em không bây giờ si pyramid mà mới thủ gà đâu mà gì con đi bay ở mình qua hình dạng cho họ chỉ có tông trên nè coi kìa one time đó ôi nó mà thầu đấy cái ông đã đối tàu này ngồi copy sai sẽ sắp chấm màn nằm này thì khô gì ra hay tua cái này tâm mà tao nói hay ra này coi kìa cha sum kana gadra khandan wari sum le ke kwa coi kìa maroi na coi kìa diabetes lei ba hai ta cham diabetes sugar sang wang ba blood ta kwa sigi cham hai pet chawrak mama kana gadda ba mas mai su khang ba hai ta kwa adu ai coi science ki student di natte ba kwa arts ki student oina houjarkpni adubu science dum pamjarubgi hai tare aro hirom gudi ma ta hai tare haibda su kanai ba science dum pa di lepa ya de sum exam gum ke thap je science subject amada sum chat ya de ba mayam su le khangna mani ko in all subject test tau ya tamni sum parak ba gi sum men sum pamjagi ba hai tare science pajan pai hai tare ko hai tare ko su like ti hai tab number 1 adu pa di pai adum paru bai kana ba khadi le foi sem tamba hujik matam je pui diabetes ka bp ga je ta dum yung gudeng loi le na ngon sim matam yi hai ta re ko chan mi gi tap ta bp wang da ba diabetes lai tabi mung amda yor mod ma sing ti loi le ngona do khang da ba yak ta ba condition lai ba man ni kai da khang den sum chala di ya da hona bam chang na hona ga di khang da hona ga di loi hai tab lai ti hai ba ni ko ina hygienic bi adu madu mon da ana ba do treatment da taw ni hai din na ta sum khang jam di ka nei da adu ni ko ne sum hygienic ke ba kwa ko dum online da dum phang mane ko gi glucometer machine massage hong mane ado atang ba lebi gara hong ba lebi adu di dum adon dong pam ba tare ko dum thambi ba hai tar ma sim kana gane dum koi test sum tok thopi ba hai tar tha mymda amura ani rak sum test to ka su gai de na diet ki kyang changing blood sugar kitang wanglap le da kitang control to bi ba control to bom chang ida na ring ida tang section to lo kholo budi wari ni ko adum lai bi ba do koina khang du se akoi diabetes se nai na de habse habdi akoi blood sugar se control to na bagi damak tani ko in hygienic je na raga na kamai to ba habdi chawrak pa mai ni sum khangja ba lai te sum parak bagi sum knowledge ni ko myam ni se to je masi mang ni hakta ain harb je treatment to ga heta phani habgi di natte mam di kana I'm not a doctor adune in hygienic ado fasting blood glucose sida 125 ki above ta leir ba hai tare ko masina 125 ti above leir ba hai 126 to 300 habni ko mg dl hai hade masi kaino da khoge magi medical term gi maming ne milligram per deciliter ne mg dl thab yong ngani adum irak ta kai da ko milligram per
데시리터 하이ꯕꯅꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯦꯕ꯭ꯔꯤ ꯄꯦꯁꯦꯟꯁꯨ ꯁꯨꯝ ꯈꯪꯖꯟꯕꯗꯤ ꯌꯥꯏꯗꯅ ꯁꯨꯝ ꯑꯃꯛꯇꯤ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏ ꯈꯪꯖꯟꯕꯗꯤ ꯐꯩꯌꯦꯕ ꯑꯁꯦꯡꯕꯅꯦ ꯑꯗꯨꯒ ꯑꯃꯅ ꯔꯦꯟꯗꯝ ꯕ꯭ꯂꯗ ꯒ꯭ꯂꯨꯀꯣꯁꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯕ 200ꯇꯒꯤꯅ 300 ꯃꯔꯛ ꯂꯩꯕ ꯍꯥꯏꯕꯗꯤ 199ꯗꯩ ꯍꯦꯜꯂꯕ ꯍꯥꯏꯕꯅꯤꯀꯣ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯒꯨꯂꯤꯁꯦ ꯃꯦꯠꯐꯣꯔꯃꯤꯟ ꯑꯅ ꯒꯨꯂꯤ ꯑꯃꯈꯛ ꯂꯩꯕꯅꯦꯕꯀꯣ ꯃꯦꯠꯐꯣꯔꯃꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯒꯗꯕ 500 mgꯁꯦ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯆꯥꯕꯤꯒꯗꯕ ꯆꯥꯛ ꯆꯥ ꯇꯣꯛꯑ ꯃꯇꯨꯡꯗꯅꯤꯀꯣ ꯑꯣꯗꯤꯒ ꯍꯥꯏꯅꯤ once in a day ꯍꯥꯏꯕꯅꯤꯀꯣ ꯑꯣꯗꯤꯒ ꯊꯥꯔꯝꯒꯅꯤ ꯃꯣꯏꯅ ꯑꯃꯨꯛꯇꯪ ꯆꯥꯒꯗꯕ ꯀꯔꯤꯒꯨꯝꯕ ꯑꯗꯨꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯔꯤꯚ꯭ꯌꯨ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯑꯩꯈꯣꯏ ꯁꯨꯒꯔ ꯂꯦꯚꯦꯜꯁꯦ ꯃꯌꯦꯛꯁꯦ ꯇꯥꯔꯝꯗ꯭ꯔꯦ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯔꯝꯗ ꯇꯥꯔꯒꯗꯤ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯆꯥꯒꯗꯕ ꯉꯁꯥꯏ 500 mgꯗꯣ ꯉꯁꯥꯏ ꯑꯃꯨꯛꯇꯪ ꯆꯥꯏꯗꯅ ꯑꯗꯨ ꯑꯅꯤꯔꯛ ꯆꯥꯕꯤꯔꯣꯕ ꯑꯐꯇꯔ ꯂꯟꯁꯀ ꯑꯐꯇꯔ ꯗꯤꯅꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯍꯥꯏꯖꯩ ꯑꯗꯨꯗ ꯑꯃꯨꯛ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯤꯚ꯭ꯌꯨ ꯇꯧꯔꯣꯀꯣ ꯔꯤꯚ꯭ꯌꯨ ꯇꯧꯔꯒ ꯑꯗꯨꯗꯤ ꯑꯃꯨꯛ ꯁꯨꯒꯔ ꯂꯦꯚꯦꯜꯗꯣ ꯇꯥꯔꯝꯗ꯭ꯔꯦ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 100 mgꯗꯣ ꯑꯣꯟꯈꯠꯄꯤꯔꯒ ꯉꯁꯥꯏ ꯃꯦꯠꯐꯣꯔꯃꯤꯟꯗꯨꯅꯤꯀꯣ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯆꯥꯕꯤꯕ ꯉꯁꯥꯏ 500 mgꯗꯣ ꯑꯅꯤꯔꯛ ꯆꯥꯕꯗꯣ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯆꯥꯕꯒꯤ ꯈꯨꯆꯥꯗꯨ ꯆꯞ ꯃꯥꯟꯅꯅ 1000 mg ꯑꯣꯏꯔꯛꯄ ꯋꯥꯅꯤꯀꯣ mgꯗꯨ ꯋꯥꯡꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯑꯗꯨꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯉꯦ ꯈꯜꯂꯁꯤ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯦꯚꯦꯜ ꯁꯨꯒꯔ ꯂꯦꯚꯦꯜꯁꯦ ꯑꯗꯨꯝ ꯇꯥꯔꯝꯗ꯭ꯔꯦ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯃ ꯆꯦꯟꯖ ꯇꯧꯔꯛꯑꯅꯦꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯤꯃꯤꯄꯤꯔꯥꯏꯖꯦ ꯍꯥꯏꯕ ꯒ꯭ꯂꯤꯃꯤꯄꯤꯔꯥꯏꯖꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ 1 mgꯒꯤ ꯑꯣꯏꯒꯗꯕꯅꯤꯀꯣ 30 minutes before lunch ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯆꯥꯕꯤꯔꯣꯕ ꯑꯃ ꯆꯥꯕꯤꯒꯗꯕ ꯒ꯭ꯂꯤꯃꯤꯄꯤꯔꯥꯏꯖꯦ before lunch 30 minutes ꯀꯣ 1 mgꯒꯤꯅꯤ ꯑꯣꯏꯒꯗꯕ ꯒ꯭ꯂꯤꯃꯤꯄꯤꯔꯥꯏ 1 mg ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡ 30 minutes ꯃꯃꯥꯡꯗ ꯆꯥꯕꯤꯔꯣ ꯑꯃ ꯆꯥꯕꯤꯔꯣ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯨꯒꯔ ꯂꯦꯚꯦꯜꯁꯦ ꯌꯥꯝ ꯗꯥꯎꯟ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛ ꯁꯤ ꯑꯣꯏꯇꯥꯔꯒꯗꯤ 0.5 ꯍꯟꯊꯒꯗꯕꯅꯤꯀꯣ ꯍꯟꯊꯔ ꯆꯥꯒꯗꯕ ꯍꯥꯏꯇꯥꯔꯦ ꯔꯤꯗ꯭ꯌꯨꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯥꯏꯒ ꯒ꯭ꯂꯤꯃꯤꯄꯤꯔꯥꯏꯖꯦ ꯆꯥꯅ ꯊꯥ ꯑꯃꯃꯨꯛ ꯔꯤꯚ꯭ꯌꯨ ꯇꯧꯔꯦ ꯈꯜꯂ ꯌꯦꯡꯉꯦ ꯑꯃꯨꯛ ꯇꯦꯁ ꯇꯧꯔꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯍꯟꯊꯔꯝꯗ꯭ꯔꯕꯉꯁꯥꯏ ꯑꯃꯨꯛꯈꯛ ꯆꯥꯈꯤꯗꯅ ꯑꯅꯤꯔꯛ ꯆꯥꯕꯤꯔꯣ ꯂꯟꯁꯇ ꯑꯃ ꯗꯤꯅꯔꯗ ꯑꯃ ꯕꯤꯐꯣꯔꯅꯤꯀꯣ 30 minutes before lunch and dinner ꯁꯤꯗ ꯑꯃꯃꯝ ꯆꯥꯕꯤꯔꯣꯕ mgꯗꯤ ꯆꯞ ꯃꯥꯟꯅꯩꯀꯣ 1 mg ꯑꯣꯏꯒꯗꯕ ꯗꯦꯟ ꯑꯃꯨꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯊꯔꯝꯗ꯭ꯔꯦꯗꯅꯉꯁꯥꯏ 1 mg ꯒ꯭ꯂꯤꯃꯤꯄꯤꯔꯥꯏꯠ ꯇꯦꯕ꯭ꯂꯦꯠꯅꯤꯗꯅ ꯑꯗꯨꯗꯨꯝ ꯍꯟꯊꯔꯝꯗ ꯇꯥꯔꯒꯗꯤ 2 mg ꯑꯣꯟꯈꯠꯂꯛꯀꯗꯕ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤꯀꯣ ꯑꯗꯨꯗ ꯑꯣꯟꯈꯠꯂꯛꯀꯗꯕ ꯑꯗꯨ ꯆꯥꯒꯗꯕ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯆꯥꯒꯗꯕꯅꯤꯀꯣ ꯑꯗꯨꯅ ꯑꯃꯨꯛ 2 mgꯒꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯊꯗ꯭ꯔꯦꯗꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯑꯃꯒ ꯇꯥꯟꯅꯕꯤꯔꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯨꯂꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯗꯨ ꯀꯥꯞꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯤꯀꯣ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯑꯃꯒ ꯇꯥꯟꯅꯕꯤꯔꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯗꯣꯛꯇꯔ ꯅꯠꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤꯀꯣ ꯁꯨꯝ ꯆꯥꯎꯔꯥꯛꯄꯗꯗꯤ ꯀꯩꯅ ꯁꯨꯝ ꯃꯌꯥꯝ ꯅꯣꯔꯃꯦꯜ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯈꯪꯕ ꯌꯥꯕꯒꯤ ꯁ꯭ꯇꯥꯏꯜꯅꯤ ꯍꯩꯖꯤꯟꯕꯁꯤ ꯀꯥꯟꯅꯩꯗꯅ ꯃꯁꯤꯃꯛꯅ ꯊꯥꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯅ ꯑꯗꯨ ꯇꯦꯁ ꯇꯧꯔꯒ ꯑꯗꯨ ꯑꯣꯏꯔꯒ ꯑꯩꯅ ꯏꯔꯨꯕꯗꯤ ꯌꯥꯕꯗꯤ ꯅꯠꯇꯦ ꯁꯨꯝ ꯈꯪꯕꯩ ꯋꯥꯔꯤꯅꯤꯀꯣ ꯈꯪꯖꯟꯕꯩ ꯋꯥꯔꯤꯅꯤꯀꯣ ꯐꯥꯝ ꯇꯈꯥꯏ ꯈꯪꯖꯟꯕꯁꯦ ꯂꯣꯏ ꯀꯥꯟꯅꯕꯅꯦ ꯑꯈꯪꯗꯕ ꯑꯈꯪꯕꯗ ꯍꯪ ꯇꯥꯏꯀꯣ ꯑꯩꯈꯣꯏꯅꯁꯨ ꯇꯝꯃꯛꯇꯦ ꯑꯗꯨꯒ ꯃꯗꯨ ꯍꯩꯔꯛꯇꯦꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯂꯣꯏ ꯈꯪꯒꯗꯝ ꯈꯪꯉꯒ ꯂꯩꯕꯅ ꯐꯩ ꯈꯪꯉꯣꯏꯗꯣꯏ ꯁꯔꯨꯛꯇꯤ mấy cả vô đó rồi té hộp đó chả bây giờ chả biết không em
ꯅꯥꯔꯒꯅꯦ ꯆꯥꯎ ꯆꯥꯎ ꯍꯥꯏꯔꯛꯄꯗꯣ ꯁꯥꯎꯅꯤꯡꯕꯅꯦꯕ ꯑꯗꯣ ꯌꯥꯝꯅꯗꯤ ꯍꯦꯟꯖꯟꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯕꯣꯗꯤꯒꯤ ꯑꯣꯏꯕ ꯈꯪꯒꯗꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯟꯖꯤꯟꯁꯤꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯀꯩꯅꯣꯁꯦ ꯁꯛꯇꯤꯁꯦ ꯃꯁꯤ ꯈꯪꯉ ꯆꯥꯕꯤꯒꯗꯕꯅꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯄꯩꯁꯥ ꯆꯥꯕꯤꯒꯅꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨꯀꯣ ꯀꯟꯇ꯭ꯔꯣꯜ ꯑꯃꯒꯤ ꯃꯈꯥꯗ ꯆꯥꯕꯤꯌꯨ hả combination chắp chắn rồi ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯤꯡꯕꯁꯦ ꯃꯇꯝ ꯃꯥꯡꯍꯟꯕꯁꯤꯅꯤꯀꯣ ꯑꯗꯨꯁꯨ ꯃꯄꯨꯡ ꯑꯣꯏꯅ ꯅꯍꯥꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯤ ꯑꯩ ꯁꯥꯎꯅꯤꯡꯉꯦꯕ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯣꯂꯦꯖ ꯈꯪꯗꯦ ꯂꯣꯏ ꯇꯥꯜꯍꯧꯒꯗꯕꯅꯤꯅ ꯁꯦꯟ ꯊꯨꯝ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯂꯣꯏ ꯇꯥꯜꯍꯧꯒꯗꯕꯅꯤꯅ ꯃꯗꯨ ꯃꯇꯝ ꯃꯥꯡꯍꯜꯂꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏꯗꯕꯅꯦꯕ ꯆꯠꯈꯤꯕ ꯃꯇꯝ ꯍꯥꯏꯁꯦ ꯃꯇꯝ ꯃꯥꯡꯍꯟꯗꯕꯁꯦ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 7, 8 ꯀꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯇꯨꯏꯁꯟ ꯑꯗꯨꯝ ꯇꯝꯕ ꯌꯥꯏꯕ ꯃꯥꯏ ꯄꯩꯁꯥꯒꯤ ꯅꯠꯇꯦꯀꯣ ꯅꯣꯂꯦꯖꯇꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯇꯨꯏꯁꯟ ꯇꯝꯕꯁꯦ ꯌꯥꯝ ꯅꯣꯂꯦꯖ ꯌꯥꯝ ꯂꯩꯕꯅꯦꯕ ꯁꯤꯃ ꯇꯝꯕꯤꯕ ꯌꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯁꯥꯁꯨ ꯅꯣꯂꯦꯖ ꯂꯩꯈꯠꯂꯛꯇꯣꯏꯅꯦ ꯇꯥꯛꯊꯣꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯖꯔ ꯍꯩꯒꯠꯂꯛꯄꯅꯦꯕ ꯃꯔꯨꯝ ꯑꯣꯖꯥ ꯑꯣꯏꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯣꯂꯦꯖꯇꯨꯒꯤ ꯋꯥꯅꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯋꯥꯅꯤꯀꯣ ꯄꯣꯄꯨꯂꯦꯁꯟ ꯅꯣꯡꯃ ꯅꯣꯡꯃ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯍꯧꯖꯤꯛ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯌꯦꯡꯉꯨꯀꯣ ꯁꯨꯝ ꯈꯜꯂ ꯌꯦꯡꯕꯤꯌꯣꯕ ꯉꯁꯤꯗꯩꯅ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ 10ꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦꯗꯣ ꯑꯁ ꯌꯥꯝ ꯊꯤꯅ ꯐꯤꯕꯝ ꯁꯣꯛꯇꯣꯏꯖꯥꯠꯅꯦ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯣꯕ ꯁꯔꯀꯥꯔ ꯊꯕꯛꯅ ꯁꯔꯀꯥꯔ ꯂꯣꯏ ꯄꯤ ꯉꯝꯄꯣꯠꯇꯦꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯑꯃꯃꯝ ꯄꯤ ꯉꯝꯄꯣꯠꯇꯦꯕ ꯇꯧꯕ ꯌꯥꯕ ꯀꯩ ꯇꯧꯕ ꯌꯥꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟꯁꯦ ꯌꯥꯝꯅ ꯃꯥꯏ ꯑꯣꯟꯁꯤꯟꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯁꯨ ꯌꯥꯝ ꯄꯟꯖꯅꯤꯡꯕ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯌꯦꯕ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯄ ꯍꯥꯏ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟꯅꯦꯕꯀꯣ ꯑꯗꯨꯅ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯃꯥ ꯌꯥꯝ ꯑꯣꯟꯁꯤꯟꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯗꯨꯝꯗꯤ ꯄꯤꯕ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯔꯃꯔꯁꯤꯡꯗ lỗi lùa họ đi làm cho anh coi giờ họ phải sao à họ với những chơi vậy nữa thì cái pass hầu này còn hay em thì hè thì hotel hàng dưới đây bạn ꯑꯩ ꯈꯨꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯆꯥꯕꯗꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯨꯅꯨꯀꯣ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯆꯥꯒꯗꯕꯅꯤ ꯑꯩꯁꯨ ꯈꯨꯆꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯪꯆꯥ ꯆꯥꯕ ꯋꯥꯅꯦꯀꯣ ꯁꯨꯃꯥꯏꯅꯗꯤ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦ
Wow, but哇，ôi lôi chale, hảo này, hay đấy, em thấy hay và đó ôi này, pro expert mà ôi này, thùng và thạc và hậu bị copy mà gì đấy quá, chỉ đầu tiên là và thầm âm này hay ta đấy quá, sao bài chỉ number one đó thầm được đi upload đấy, anyway, ai video xin ngoài video like subscribe tàu video mà thông tàu xin ngoài video của lối này là muốn lạc sang cái cả video bù tụi nó hay ta đấy quá, mà em support tàu video anh đó, ở đông cái subscribe amamna like amamna aigi video sigi pangal thongna happy ni ba ko ado aina pangal thongna lairing adom su aigi khangja ba haitare ko adom da kana ga video mayam ama taga pangam da hona jarake matung ta ba da ado sigidi matang asida losin